Mayam Loushing Chaphugi Taratare Chuba Container Uduna Luxuriba Shishu Mamanga Mayam Takiva Explanation Chingdudagi and the Kishna Amuk Top Topa Loushing Amadi Janela Sina Pigani Kanjay Prithivi is the Ladiba Natraga Graha Singbu Oyasu Yumlona Bata Karilay Kanalay Hibasi Aikoina Khangndrabasu Yumlona Ba Hibasimadi Adum Masana Lajaram Nava Famne Aikoyi Yumthangnava Laikai Thangnava Lam Thangnava Asina Chingbasing Sum Paktok Jokthongna Hairabada Aikoyi Solar System ga Khwaidagi Naknaba Star System Hibasi Mayam Kariyoni Khangbibra Wahai Amatang Thamjaramge Prithivi gi Khwaidagi Naknaba Yumlonaba planet asi Venus natraga Mars natabida Mercury oibagi maram Mayam Khangbibra Masigi theory sigi matungina Aikoyi Solar System ga Khwaidagi Naknaba Star System amasung Tungdami Laiba Yabagi Khudam Fangba Mafamni Alpha Centauri Star System gi Proxima Centauri B Hariba Exoplanet asi Matang Jabakan Karigidamak Mercury na Earth ki Khwaidagi nearest neighbor planet oiribano haiba Haijarake Aikoyi Solar System ga Khwaidagi Naknaba Star System hairagadi Alpha Centauri ni Hariba Star System asi Nongmadi Aikoina Lairiba Solar System gum Mi Leiba Yabagi Oithokpa Lai haibasini Matau karamna no haiba mayam Khangningba Poktro Alpha Centauri gi matangda Hollywood film series mayam amasu puthokre haibasisu adom khangbibra film da natana afawba author kaya amana wari lairik kaya amasu phongkhrabani aikoi gi Prithivi asida lairiba scientist astronomer amasung cosmologist mayam nasu mafam asi thijinbada aduki matik thawai hakchang yauribani Alpha Centauri star system sida aikoi gi numit kumba ahum lei aduna mafam asi triple star system haina su khangnei Hariba star system asi Prithivi dagi 4.73 light years lapna lai hari 4.73 light years hariba si yamna lapa mafam amadi oiribani ahanba star sigi maming asi Rizal Centaurus natraga Alpha Centauri A haina khangnei Alpha Centauri A ga aikoigi numit ka changdamnabada mahakna aikoigi numitagi 1.1 lumba heli aduga mangalgi hairuragadi 1.5 hena numitagi ngali hari Adubu Chawbudi Numitagi 25 times heli. Hariba star asi yellow star gi manung channa numit kumna class G category haina khaidokpa aduda yauribani. Class G category haribasi atai nate scientist amasung astronomer singna star singbu classification tawada nuainaba mangaldugi matunginna ABCD haina category khaidokpani. Yellow ina mangal thaktopa star khaisi class G category haina khangnei. Alpha Centauri A gi laimai gi asabasisu aikoigi numit ka adum manai hari ani suba star asina Alpha Centauri B natraga Toliman hairagasu khangnei hariba star asidi mahaki companion star Alpha Centauri A gi achawbadagi mahakna khara chawba hanthai haibadi Alpha Centauri A na chawba heli aikoigi numitagi 0.9 khaktamak lumba hanthai aduga sabasu 0.44 oi masina takpadi Star sigi temperature su saba oide haibasini Alpha Centauri B gi star makhal asina K2 type haina khangnei mahaki mangala si orange oina oibagini K2 type ta chalibasi mayam khangbiyu ahum suba star asina Alpha Centauri C natraga Proxima Centauri haina khangnei Proxima Centauri gi chawbasi numit ka yengnabada saruk taret khenei haibadi numitna saruk taret chawba heli haibani Aduna star asi red dwarf star haina su khangnei Proxima Centauri asi Prithivi ga khwaidagi naknabadi oi adubu mahaki mangala si yamna thaktok tabana maram oiraga aikhoigi ichamchamba mitsinadi telescope ki mating yaudragadi uba ngamloi Alpha Centauri A amasung B di ichamchamba mitsina uba phangba mafamda lei hari hariba Alpha Centauri gi star system asi southern constellation gi matungina khwaidagi manga leiba star singi marakta ahum subo oina leiri mayam yengbiu Alpha Centauri A amasung B na orbiting tawribasi common center ama khaktani makhoi ani na lapnaribasi 35.6 astronomical units ni haibadi makhoi gi lapnabasi Saturn grahana aikoi gi numitta koibagi arapaga manai gravitational bound amagi matungina Alpha Centauri AB ani si common center ama khak leijaraga so
Alpha Centauri C natraga Proxima Centauri su mahaki lumbagi changsi watpa maramna khara lapthokna orbiting tawjai. Proxima Centauri gi oina mahaki mayamna khangnaba Proxima B, C amasung D haina graha ahum lei. Proxima Centauri B asidi Prithvi ga chawba hairap mane. Aduga jiba panba leiba ngambagi habitable zone da lei haina 2016 da discovered tawrkhibani. Aduga Proxima Centauri C asidi super Earth ni. Haibadi Earth tagi chawba mahakna yamna heli. Proxima Centauri C gi graha gi akoibada dust ring mayam amanasu koiraga lei hairi. Hairiba Proxima Centauri B, C, D asi exoplanet ngaktani. 2022 gi study amagi matungina Proxima C asidi chayetnaba mayam lakali. Proxima C asi mahaki host star Proxima Centauri dagi yamna lapna orbiting tawbuna maram oiraga mafam asidadi jiba panba leiba yabagi oithokpadi leite. Graha asigi leimai ayingbasu -234.2 degree Celsius oiramgani haina astronomer amasung scientist singna hairi. Ahum suba exoplanet oina leiriba Proxima Centauri D asi 2022 gi February da exoplanet ama oina lei haibagi formally published torokpada ngairi. Hairiba exoplanet asi mahaki host star haibadi Proxima Centauri ga khwaidagi nakna orbiting tawi amasung aikhoigi solar system ga su khwaidagi naknaba exoplanet ni hairi. Mayam naknabagi wa tongana thamkhraga habitable zone oina lei haibadi scientist singna hojik phawba Proxima D da thajaba thamjri. Proxima Centauri gi exoplanet ahum leiriba sigi manungda Proxima Centauri B ni hojik mayamna miteng thamlibasi. Proxima Centauri B na mahaki red dwarf star Proxima Centauri da orbiting tawbada changliba matamsi Prithvi gi numit 11.2 ga manai hairi. Aikhoigi Prithvi na aikhoigi host star haibadi numit ta koibadadi chahi amani changlisi haibadi 365 days ni. Asuk thuna koiraga kamaina habitable zone oina leidoino kaina mayam wakhalda haifet khanbibra yamna khanjinbi khino mayam hojik fawbda exoplanet asigi magun sing haibadi properties sing nainagadaba yamna watli scientist singna habitable planet oiramba yai haibagi maramdi atai natte ahanbada Prithvi ga chawba chap manaba ani subada mahaki host star ga su yam kanna lapna na leitaba habitable zone amagi manungda orbiting tawbagini. Hariba sigi factor sing nattaba atai su adum leiri. Earth tagi thaktorakpa radiation 65% ti mangonda fangi. Exoplanet asigi radiation spectrum da yengbada su lechil nongfai thangbagum atmosphere layer ama Proxima Centauri B gi leimaida lei haibagi khudam sing fangki. Scientist singna Proxima Centauri B gi atmosphere layer asi ani thokna nainei. Ahanbada scientist singna nainaribasi hariba exoplanet asigi leijaramba ising sing manin on khiduna hydrogen and space ta mangkhraga oxygen amasung carbon dioxide na atmosphere le hawwa oiramgani haina hairi. Aduga amana exoplanet asigi haurakpadagi hauna hydrogen atmosphere oina khara lapna leiramba yai masina maram oiraga ising sing fajinduna mafamduda leiramgani hairi. Earth ki climate models ka yengnabada Centauri B gi atmosphere asi tidal lock leibana maram oiraga graha asigi leimaida ising amasung carbon dioxide leibagi mafamsing yamna leiramgani hairi. Tidal lock haibadi mayam mamai onsillaga adum leibudubuni. Thagi mamai aikhoina uribasisu one side view ni. Maning side ti aikhoina hojik phaw mitna uba ngamdribani. Prithvi da thana onsillaga leiriba maikaisi matam chuppagini. Masibuni tidal locking hairibasi. Karigumba Centauri B asida hairiba mawong asigi atmosphere sing oina leiramba thoklagadi planet asigi leimai khara natraga pulap ice na kuppa natraga ocean amasung dryland singsu form tarungani hairi. 2021 fawgi oinadi Proxima Centauri B gi direct image sagatpa leitri. Proxima Centauri marik chumna Prithvi dagi fauna yengadaba survey sing mai paktabana maram oiraga hojik fawgi oinadi thijinba watli. Breakthrough Listen project ki matung inna 2019 da 982.002 MHz ki frequency oiba signal amakak Proxima B gi maikai dagini haina fangki. Adubu thijinba yaba thijilaba matung 2021 da signal adu human radio inference haibadi Prithvi gi masagi leijariba radio signal oiramgani haina hairakki. Tungda mathau torokadaba ground based telescope amasung space based telescope maming oina hairabada
JWST amasung Wide Field Infrared Telescope ki survey gi matungina Proxima Centauri b asi direct observe tawba ngamgani hairi adubu mahaki host star dagi lapthoklingai nainanaba matam yengbada awaba madi oigani haina fongdokli hauzik fawbada leiriba yanglaba spacecraft singna Proxima b yawnaba honabada oithokpagi wafam di leitri Voyager 2 hariba nasagi space probe asina fawba yawbada 75000 years changni hairi karigumba light ki speed tagi 20% hena yangna chatpa ngamba spacecraft saraklagadi chahi kun fawgi manungdadi shoi dani yawba ngamgani haibagi thajaba lei breakthrough starshot project asigi pandamsu asigumba spacecraft sibu sabada changadaba instrument amasung power system ni 21st century fawbada Proxima Centauri chatnaba sem sabagi thaurang tawriba matang asidani science and technology gi tawbangam daba mata leite haibagi changyeng sing yeng doribasi mayam content asi nungai birabadi like share subscribe tawbiramo matang swaida content asi losinjarage mathang interesting content amamu puduna lakchage aduda amuk thengarsi